MP amoina miyamgi ihul khangna thabak tawde parliamenta wahi amata haide haiduna nupi singna Lok Sabha gi MP RK Ranjan gi kongba nandaibam laikai da leiba yumda amuk hanna thomjinkre. Manipur da santi hanjin halu haiduna mahiroi singna Manipur University dagi singzamai fawba peace rally ma chakre police ka mukna ba thokre. Amasung political will khaktana Manipur da peace amasung normalcy purakpa ngamgani haina All India Mahila Congress Committee ki President Nita Antoinette D'Souza na phongdorakli.